Manipurda President rule thambagi mahutta miyamgi leingakna oina thambiu haina India's President Droupadi Murmuda Imagi Mairana Memorandum ama Pishinkhre. Manipur gi chahini faraklaba irang asigi matangda Memorandum ama ngasi New Delhi gi Rashtrapati Bhavanda leiba India's President Droupadi Murmuda Imagi Mairana Pishinkhre haidi. Ngasigi khongchet aduda Imagi Meiragi convener TH Sujata amadi miyoi aniga punna Rashtrapati Bhavan da Memorandum pi budget pada yaragadi President ka unabagi khudong chaba fangadra hairubada mafum adugi officials singna application piramladi unaba fangba yai haina hairakpadagi Imagi Meiragi team adu hauzik India ge President unaraba yana leire haidi ngasigi President Droupadi Murmu da Memorandum ama Pishinkhre Memorandum aduda Manipur gi laingak ama athubada thambiduna Manipur miyam gi awaba si kokhanbiu SME scheme gi makhada laumi sing economic revival package ama hodok pinaba lanjen nariba khudong chadaba mayok nariba imung sing gi special grant ama pibinaba Manipur gi naha singda pikpa interest loan piduna youth entrepreneurs hodok naba thabak lobiyo loinana Manipur gi state ama di national highway sing sathok sasinda khudong thiba leitanaba akanba check section thaurang lokhat piu haina Imagi Meirana president ta taksinki March ki tang manga 2025 asi koi Delhi da laga koi president of India da memorandum ama pisabani asi memorandum submit tawba chapa matamda akoina visit ki madam do unabagi chances ama haiba matamda moina application do su accept tawbi hore unaba phangaga di koi Manipur gi hoji oiba situation sigi matangda koi Imagi Meiragi side gi kari gumba wahi kharatang madam gi mafam da phongdok chage hadana asi koi ngasi gi program ase tawraga laksabani adubu moi koi gi side gi su unaba yabagi chances ta wangla di thambi dei